ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ इंडो म्यांमार ngam चुराचांपुर की चालजांगदगी म्यांमार बेस तौबा ꯆꯤꯟꯀꯨꯀꯤ लिबरेशन आर्मी की कदर अनि यामलबा ड्रग अफब नोंमै सिंह मरु सिंह अमदे अतै लान की पोतम कयागा कोनना फारे सुकनु एसी की मनु हुंजिनबा मफम दा हांगबा रिलीफ कैंप अनि दा फाइटो लाइफ कंपनी ना निंगथमथागी कंबल सिंह मतेंग पांखरे बिष्णुपुर डिस्ट्रिक्ट की लौफम कयादा लान मरक्ता वान उखिबा लौ मुलक्तुना खाउबा हौरबा मतमसिदा नोंग अमुक चुथरकपदगी लौमी सिंह मिपाइनरे तराम ओक्सरी हौजिक नोंथलगी नोरिस विंडो की पाव अरिबम रेशमाना पिजरे इंडो म्यांमार ngam चुराचांपुर डिस्ट्रिक्ट की चालजांगदगी म्यांमार की नार्को टेररिस्ट ग्रुप चिनकुकी लिबरेशन आर्मी 𝐶𝐾LA की कदर अनि अफब नोंमै तरुक अमदे नोंमै मरु कया लांद सिजिनबा पोसै सिंह ड्रग अमदे सेलगा कोनना ngarang फारे म्यांमार दगी चंगलकपा नार्को टेररिस्ट अनि अदुदगी फागदलबा खुचु खुलाई सिंह अदुदे 5.56 राइफल अनि MQ assault राइफल अमा AK-47 अमा M16 अमा अमसुंग टेलीस्कोप यावबा स्नाइपर राइफल अमने 7.62 mm बॉल मरु निफुनिपान 5.56 इंचेस बॉल मरु यांखैतरेट 7.62 mm गी स्नाइपर बॉल मरु मरी बाइनोकुलर अमा रेडियो सेट मरी रेडियो सेट चार्जर अमा बार्मिस थांग अमा खुक्री अमा आधार कार्ड अहुम वेहिकल रजिस्ट्रेशन अमा पान कार्ड अमा पर्स अमा अमसुंग रेडमी 10A मोबाइल फोन अमसु फगतले फारिबा खुचु खुलाई सिंह असिदगी हेना वाहन थोक लेहेलिबा पोसक अमदी ओपियम कानी चौराकना किलोग्राम अनि मखाई रोम मखोई अनि दगी फगत खिबा असिने लोइनना सेल ओइना लुपा लाख मरी लिसिंग मरफू तरुक चांगा सु मखोई अनि दगी फंके हाइरे मसिना नहल मखै मणिपुर की लेंगा कोकोमी CSO सिंह अमदी मियामना हाइदुना लाकपा म्यांमार दगी चंगलकपा इलीगल इमिग्रेंट सिंह अमदी नार्को टेररिस्ट सिंह ना थोकनबा लानी हाइबदो अचुंबनी हाइबगी प्रूफ मसाना ओइजरकपा असिने चीफ मिनिस्टर एन बिरेन म्यांमार के 𝐶𝐾LA कदर अनि चुराचांपुर दगी फाखिबा असि अचौबा माइ पाकपा अमनी हाइरदुना हाना ट्विटर कोरम्बा X ता थागलकपा पोस्ट अमदा हाइ 𝐶𝐾LA अनि फारिबा अमदे मखोइदगी खुसु खुलाई कया फागतिबा असिना मखोइना मणिपुर अमदे इंडिया की मथक्ता लान हौदुना चरांगनबा थोखनबा नेशन लान चथबा लौतुनबा नि हाइबसे मयेक सेंगले अमरोमदा मणिपुर पुलिस अमदे सेंट्रल सिक्योरिटी फोर्स सिंगने इम्फाल वेस्ट इम्फाल ईस्ट कक्चिंग अमसुंग चुराचांपुर डिस्ट्रिक्ट के तोंगान तोंगानबा मताई अमदे चिंगनंगाई ओइबा मफम सिंगदा पुनथि हुमगी ऑपरेशन सिंग चथखरे दोलाई थावी चिंग अमदी सदांग चिंगदा चथगिबा ऑपरेशन अमदा बंकर मंगा थेंगनबदगी सिदोखरे हाइना पुलिसतगी फंगबा पाव अमना हाइरे सुगनु एसी की मनुंग हुंजिनबा मफम द हांगबा रिलीफ सेंटर अनि दंगासी फाइटो लाइफ कंपनी की मैनेजिंग डायरेक्टर ओरिबा लिलोंग सर्जिंग शांतिपुर दगी सोइबम सरस सिंह कंबल 180 मतेंग पांखरे ngasi kambal mateng pangkiba relief center ani adudi chiral makha lekai da hangba relief center amasung nungu da hangba relief center ne hairiba relief center ani asi manung hunjinba mafam da hangba oibana miyamna khangnaba watpadagi lamdamasigi bukchal chawarba miyam dage mateng ifang phangdana yamna wana leire relief center ani aduda maru oina serau napat tangjeng ahalup amasung chandol pokpi ki awaba taraba miyoi chani nifu rom changjafam lawraga leire फाइटो लाइफ कंपनी मणिपुर की मनु ओइबा लीडर कयासु सरुगियादुना चटखिबा तेंबांग खोंगचट अदुना चाइरल मखा लेकाय रिलीफ सेंटर दा कंबल यांखै अदुगा अनि सुबा नुंगु रिलीफ सेंटर दना कंबल 100 मतेंग पांगलमखे रिलीफ सेंटर अनि अदुदा लेहौरिबा इनमेट सिंह अदुगी माइकैदगी मखोय मसा मसागी मयुमदा अथुबा मतमदा हंजिनबा लेंगागना थौरांग पाइखटपियु हाइबा अपील सिंहसु तौरखे मतेंग पांगबगी थौरंगगा मरी लेनना फाइटो लाइफ कंपनी की मैनेजिंग डायरेक्टर सोइबम सरदना हाइ हौखिबा मे अहुमदगी हौखिबा फुरुप अनिगी उंखतनबा असिन मरम ओइरगा तोंगान तोंगानबा रिलीफ सेंटर सिंग द लांजेनदुना लेरिबा इनमेट सिंग न निंगथम था चंगलकपा अस्ता अयिंगबा ngaktokpada mateng kharadang oinaba कंबल सिंग येंथोकपने महागना हाइ लमदम असिदगी मरु हुंजनबा फाइटो लाइफ कंपनी असिन अवाबा तारबा कयादा लेपतना तेंगमांग पिदुना लागले मखातानसु पिखिगने सेंट्रल अमसुंग स्टेट लेंगक अनि नसु लान असि अथुबा मतमदा वरोइसिन अमा पुबिरकनबा अपील तौरदुना महागना हाइ
Relief Center sing the Ladiba inmates sing Lengak Masa Masagi, Chanaba Kusa, Haibagi Tabak Piriba Asi, Manu Hunjin Mamapam sing the Hangliba Relief Center sing the so, Yohan Bio, Tamanga Hena Lengak the internet thing Lakliba Asisu, Hangdok Piraga, Miamgi Awaba Kayabu Kokan Bio Haina, Apple Tauke. Tha Sangchalak Pagaloina, Queen Lakchivasi, Fidol Cray and Tokchala, Quenadana Maruina, Masigi Relief Game, the Libiriba inmate sing Sigi. Halaman do isi now sing pongdok pirpa makoi apam bagi matuina aikoi hojik chathariba lana se athu matamda loisan biraga masa masagi aikoi leifam singda hanjanjara kanda tungi punsida ongtang ne tana mausagi san punsida hanjalakpa pami maramaduna maroina aikoi gidi mapi paina leibiriba central government do state government animangna kana hona biduna singlo lana se athu matamda loisan biraga aikoi pungning da tungi punsigi da muta wajaiba se khanbiraga sama sai mafamda hanjan binanaba sinbiyo haina aikoi company Sinjaraga Nixing Jari, Loina Natoi, internet things and Biduna Tambiriba, a 2 montam the Hangdok Piraga, Manipuri 𝐶𝐿 the labor, quick award of what Tingnariba, Lukama de Tongan, from the Tingnariba Singba, Kudong Chadava Sing Simiam, Kamin Naraga, a Koiba Hanagi Mocha, consider 100 million Phenomenus, Bio Hina coming from the Nixing Jari. Lairiba irang marak sida chahi amagi chanaba yamna wan ukiba law mulle haiduna Bisnupur district lawfom khara khawruraga ngarang dagi ngasi phobu churakpa nongna amuk chotpadagi lawmi sing pakhanaba loinana chawna khudong chadaba ama mayoknare khara sangna khawhoba lawfom khara di mi mayamna puduna phawbai paiduna thamhaure phawbai sing asidi nong khara hek hangbaga thuna yeiba yagani khawriba lawfom sing asida natana district asigi lawfom ayamba phaw loina munduna sanamachu onduna lokpa yanare district asigi moirang block ki high canal mathaki lawfom ayamba irang sina law uba yakhidabani uriba lawfom khara si mapung phana loknaba lawmi singna khawrang na ngaina badu nongna amuk akaiba pibana maram oiraga lawmi sing Ning Bakahan Bagi Machak Ama Mayuk Nare Haina, Mafam Adagi Aikogi Paumina Hairakle. Council of Higher Secondary Education Manipur 𝐶𝐲𝐻 Kunchani Suba Mapo Kumongi Thoram Ngarang, Babu Parada Laiba 𝐶𝐲𝐻 Auditorium Hall the Pangthokre. Thoram Adada 𝐶𝐲𝐻 Hanagi Chairman Dr. S. Nabachandrana Athoiba Mithunglen, 𝐶𝐲𝐻 Chairman Takhelambam Ozitna Thoram Mapu, 𝐶𝐲𝐻 Hanagi Secretary Sarangazit Kundrakpam Secretary CS Biren Amadi Controller of Examinations O Zoina Akanabe Mithunglen Singh Oina Sarukyake Thoram Aduga Mari Lenana 𝐶𝐲𝐻 Hanagi Chairman Dr. S. Nabachandrana Hai Council Official Singh ne Yamna Sengne exam pangthok pachange Sangna Bachahi Kunchani Thoi Rom Asida Mai Pakne exam pangthok tuna lakpagum tungda lakadaba exam sing daso integrity Leina Amadi Thamoi Sengna Mahiroi Singidama Khanduna exam pangthok patangai phade exam pangthok pada khurau thangba kaya laklabasu achumbagidama council official singna kanasu kibel leitana thengnaba mathau tai haike Council asida thabak tawriba staff singna council da matam gi deputation lakliba chairman secretary controller sing ase matam khara khakini haiba wakhal thadok tuna lakliba higher authorities singa punduna council assist chawkhataba hodnabi hainasu appeal tawkhe High Court of Manipur, High Court Bar Association of Manipur, Amadi Regional Institute of Medical Sciences, RIMS Kapuna Kusam Naduna, Blood Donation Camp Amangarang RIMS Blood Bank the Pangthokre. Blood Donation Camp at the High Court of Manipur gi Judge Justice ARIBAM Guneshwar Sharma, Judge Justice 𝐶𝐿 Senior Advocate Singh, Judicial Officer Singh Amadi Bar Association ki Thaumi Kayasu Sarugyake. Thoram Aduga Mari Lenana Justice ARIBAM Guneshwar na Hai Manipur the blood donation tawbagi chang asi yamna nemi I pithok pana aikoi da mangjabal lei haina khaliba asi aranba wakhalne aranba wakhal na mangjil thaduna I pibada kinaba kaya yaure masidagi thingnaba puna miyamda wakhal tahanba ama change makhata na High Court ki maikei dagi su angamba thakta mateng pangnaba sem sadra lei haina Justice Guneshwar Sharma haike City de su khitang blood replace tawwa yena khoina silaga tawjawding khoina han Jennings la ama hawre ari makha RIMS nga si tawre ado sina arobina te sum khoi staff nga si yaw nga mawda ba employee khitang masada ana yek lebi dagi pi nga mawda khotta ba yaw ma am do khoi base by base adum weekly monthly adum khoi bar ma sum bench kulaga khoi adum ni tara gi kunji si thar ko ye mo program ite akoida court ki site ki so judiciary site ki so akoida leba ki awa calamities wa khalam ne blood ki judiciary aro sida akoida khitang contribute tawwa aduga loina na
ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯁꯟꯗꯣꯛꯄꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯁꯤ ꯇꯧꯖꯕꯅꯦ ꯃꯌꯥꯝꯅ donate ꯇꯧꯕꯗ ꯀꯤꯕ ꯐꯥꯎꯕꯤꯒꯅꯨ only criteria is anemic ꯑꯣꯏꯔꯣꯏꯗꯕꯅꯤ means 12.5 hemoglobin and preferably ꯑꯩꯈꯣꯏꯒꯤ ayamana male oina hana yengi adagi ladies side ta khara anemic oibagi common oibanina we normally see more donation from the males nupagi oina adu su nupi mayam su adum donate tawba yai blood donation gi ke mama ai high court ki side gi hangdok se hai bada ai ayamna harau na pangthokhi bani ngarang su jenims ta yam phajana pangthokhi legal fraternity gi side gi su yamna thamoy yam chawba praja gi hujiki leiriba dengue sigi awaba thengnari basida ai mayam su mateng pangpam thoi part of society ai manipur gi praja mayam gi pangthoi ba blood donation gi thoram se nasina loisan banate voluntarily thorakpa mayam do mathang ai adum thajarake pau gi marak thatna aten ba bre amatang lominasi 40 years of trusted diagnostic service, Babina Diagnostics. Northeast Windona Sandok Chagadariba, let us know together, Mayam Punna Kamina say Haiba program Asida, Tongan ba field expert sing Kozidana, Kanana Zagadori, Masida, interest Labiba Mio Singna, I call the phone number Asida, contact Obiro, I call the number D 9366-425-125, Amadi 9362-898-126. Break matung da taramna oksari makhataba pau pizare. United Naga Council UNC na Manipur National Register of Citizens NRC athubada chana hanaba lengak tu demand toriba ase Global Manipur Federation ZMF na sawali haina GMF na thadorok pachirol amana hairagle Asia Australia America Middle East New Zealand Africa amada Europe da leiba Manipuri macha singna punsilaga semba Global Manipur Federation ZMF ki media team na thadorok pachirol asina hai Manipur da NRC chana hanba asi maru oiba wafam ama oirakli maramdi masi chatna bana yelhaumi kanano haiba khangdoktona mapandagi lakpa foreigners sing state asegi lauthokpa lairagani haire NRC chatna bana mitop kanano haiba laina khangdokpa ngamgani maram chadana khanghen hengalakliba mising asigi chapchaba khudam ama phanglaba matungda irang asi loishinbada su mateng oiragani haina cherol asida palle cherol asina hai haugiba chahi khara asida lona yadaba mawangda foreigners sing changsilakpana lamdam asal leiriba furup singna miyam marakta amasung political gi oiba charangnaba kaya mayokna hale Manipur chin kuki population khanghen hengalakpa asina lam amade socio political amasung senmitlon gi hiramdagi yelhomi oiriba maitai amade naga singda mipaiba pokhalle Power Paiba politicians sing the election the Makoigi seat masing hangat pa yanaba chin cookie sing ase lamdam asta che chang yaudana amadi logi wangmada changhalakpani haire government gi data amasung local media sing the Fongiba information gi matung ina Churachampur Kangpokpi Chandel amasung Tengnopal district ta chin cookie population ing lising ani
ngakpigani lising ani tara mathoida lakh manga hena hengalakli adum oinamak makhoi population asi ing lising ani amada subnatagi lakh ani ga lising marfu humdoi khak lairambani loinana Myanmar da thokliba political gi charangna ba asina Manipur da lakh tara rom Indo Myanmar border lansinduna changsiraklam yai haire maram asina laingak na NRC gi base year lising amaga chamapan yangkhai mathoi oihanduna athubada NRC Manipur da chana handuna yelhomin na tabasing khangdoknaba hodnaba tangai fadre haina GMF na achetpo wafam phongdorakle Hauzik Guada Chathariba Kuntratare Suba Asian Games ki manung channa Pedem Sport Complex ta Manipur gi Ruban Maite Sana Samna Bolting Table Amadi Floor Exercise ta Final Round changnaba hodnabada pikhiba Performance ta Sanaroi Singi Marakta Ahenba Tanabagi Meeting Hongam Draba Nungairaba Mikup Khara Pikre Haire Bolting table da Ruben Sana Samna 13.175 score tawduna qualifying round gi ahum super rank da leire Haryana gi Ganesh Aryal na 13.275 score tawki aduga Aryan Sanjay Devandena 13.250 score tawki floor exercise to Ruben Maitena 13.10 score tawduna qualifying round gi tare super rank da leire qualified oiraba gymnast singna October 13 ta bolting table amadi floor exercise ki aroiber round da compete tawnagane aroibada maroiba pa mohana pizare Indo Myanmar ngamkhaida Churachampur gi Chaljangdagi Myanmar da best over 𝐁𝐾𝐃 Liberation Army ke kadar ani yamlaba drug afaba nongmai sing maru sing amadi atai lan gi polam kaya ga konana fare Sugnu SC gi manu hunjin mafam da hangba relief camp ani da Phyto Life Company na ningtham thagi kambal sing mateng pangkhre Bisnupur district ki lawfam kayada lan marakta wana ukiba law mulaktuna khawba hawraba matam sida nong amuk chutharakpadagi lawmi sing mipainare Hauziki di matang sida notice window na pizza pa paulo sinjare ahen pa pau ki tamak nungthal pung mari ki pau mediang tabiyo